Hello mayam, ahanamaktada chasam nawasna mayambu taramna oksari amadi ikai khumna butsari. Ngasisu mayam gidamakta yamna nungaiba crime gi wari mapuduna laksuri hairiba crime se Gujarat ki Surat hairiba mafam sida thokiba thodok amakhaknika. Madudi mayam wari se hauzik lobirasi sahi kunga humdoi suraba Dixit Jariwala Surat ki yamna maming laiba textile company amagi mapune mahak Surat ki yamna chaukhatpa mafam ama oiriba Sarjan Society gi bungalow amada lairami hairiba bungalow sida mahaki uncle gi family su punna lairami tuga makhoi gi changthok changsin tawnaba lambi sidi tongalame chamchamna hairabada bungalow di amakhak oiba aduga bungalow sigi manungda family ani leiba family amana Dixit ki family aduga atopa family amana Dixit ki uncle gi family hairiba family ani sigi changthok changsil tawnaba entrance tongan oiba Dixit Jariwala thok tawo matamda yamna cheksina toba nupa amakhakni aduga mahakse mama mapana haiba wa ayamba loinamak ilami aduga mahak ase mapuksen sengba business ama mai pakna chalai ribu nupa amakhakni masigi su mathakta mahakna mahaki mama mapa se yamna nungsina amadi yamna cheksina yangshillami Dixit ki mama mapana hojikti machanupa se business ama yamna mai pakna chalai rabanina mahak ase lohongbirasi haina khanarami makoina khanariba wafamase machanupa Dixit tasu khanghalami matamsida Dixit nasu mama mapa ge decision ase yarami 2013 January da Dixit yamna masak matau fazarabi yamna smart oibi nupi amaga punsi laipun semlami nupi asigi maming Belsi kawi matamsida Belsi gi sahi se sabrakna kunmuk surami Dixit ki mama mapa machanupa luhongbagi yamna haraurami yamna wakhal nungairami makhoi gi wakhal nungaiba haraubase masidagi amuk henna Belsi gi mama mapa na helami kaigino haiba taragadi makhoi gi machanupi ase afawa imung amada thajare khanbadagi ka duga Dixit ki mama mapa na shu makhoina thijariba machanupa gi nupi ase mahakna yamna pamjabasi ubada makhoi gi thamoi dasu apenba haibado oirami sumaina tawdana Belsi tapna Jariwala gi imung siga totna tinnadana leiminnaba haurami Belsi amadi Dixit ki lohongbase arranged marriage oibana maram oiraga makhoi ani ase amana amabu yamna masak munna khangnaba oidri maram asina makhoi ani amana amabu masak munna apam pamda khangnabagi damakta time spend punna tominarame Dixit amadi Belsi se yamna toina restaurant kaya amada lunch amadi dinner tawraga makhoi ani wari watai tawdana makhoi ani ki apam pamda amana amabu masak fazana khangnaba hotnarame sumaina tawdana matam khara haukhare ka matam khara haukhravagi tungda Dixit ki family da nungaibagi pauma laklami madudi 2014 sida Belsi pregnant oirami aduga nungsijaraba machanupi ama makhoi anigi fangjarami apipa Dixit ki imung sida koigi mi masing hengalaktana family sauthorakpase ubasida Dixit ki mama mapa se yamna harauzarami aduga Dixit su yamna masada nungaizaba ama pokjarami aduga makhoi gi machanupi se Fiona haina maming tholami haujikti tapna matam se haukhibana makhoi gi mitmang sida makhoi gi poksabi machanupi se chauraktana haujikti chahi ama makhai farami aduga Jariwala gi imung manungi mioi singa se magi mathauda yamna mathau chinba oirami ka Belsi amadi manembok se masina Fiona se kadaida soikhidage haiduna yamna kaneng silami aduga Dixit amadi mahaki mapana makhoi gi textile gi business amuk ana sauthoknaba amadi amuk haina mai paknabagi damakta yamna kanna hotnarami sumaina
मखोई इमुंग सिदा लेरिबा मियोई सिंग असे मागी मथौदा माई ओनसंदना यामना नुंगाइना लेबा इमुंग अमो ओइरमे 26 जून 2016 निंगथौकाबा नुमितसिदा दीक्षित पु पोकपीबा ममा मपानी से मॉरिशसता वेकेशन की दमकता सत्खिरमी सोमदा बेल्सी सु मतम कुइनेदगी महाकु पोकपीबा ममा मपा से उननिंगदुना लेरमनी अदुबु मंगोंद मतम संगदबदगी माकसु मपामदा सत्पंगमदना लेरपनी 26 जून हारिबा नुमित सिमक्तदा माकसु मागी मथौसे खरा संगमन मरम ओइरगा नुमितसिदा माकसु मपामदा सत्उरगे हाइना खलमी मसिदगी अयुक की पुंग मापन तारक स्वाइसिदा बेल्सीना माकी मचानुपी फियोना से पुरगा माकसु मपामदा लाक्लमी अदुगा माकी नुपा दीक्षितना ऑफिसता मथौ सत्खिरमी सोमदा बेल्सी ममा मपागा यामना नुंगाइना वरी वताई अवा नुंगाइ तौरिकान तंजासिदा खंगहौदना मागी वखलदा मयुमदा अदि मागी नुपागी मयुमदा पुंग तारगा मथोय तारक स्वाइसिदा इमुंगसिगी हेल्पर नुपी से लाकनी हाइबसे निंगसिंगलई मदुदगी माक थिन थबक तौदना मयुमदा मथौ खरा लैबदगी मागी मपाम सिदगी अमु मपुरोबगी युमदा हलक्लमी अदुगा तौगदबा मथौ मयामसे तौरमलबा मतुंगदा अमु मपामदा लाक्लमे नुमिदांगी मतम ओइसिलक्पना दीक्षित मागी मथौसे लोइरबा मतुंगदा माकी नुपी बेल्सी अमदी मचानुपी फियोना से मनिमबोखैदगी लौरुनबा लाक्लमी मफमसिदा मखोय पुन्ना डिनर तौरगा नुमिदांगी पुंग 13 तारक स्वाइसिदा मयुमलोमदा हलक्लमी तंजासिदा सरजान सोसाइटी की मनुंगसिदा ऑटो अमदा मियोय अनि तोंगलगा दीक्षित की युमगी अकोइबसिदा कोइथौ थौरगा लेरमे मदुदा ऑटो की ड्राइवर सिना नुपा अनि सिदा नखोइसे कदाय वाइदा थममदोइनो हंगबदा नुपा अनि सिना अदुम थौरगा अकोइबसे लयु हाइरमे मदु ताबदा ऑटो ड्राइवर से खितंग मंगोंदा कईगुंबा अमदि फावरमी अदुबो का हेना खंजलुदे कईगिनो हाबा तारगदि सिगुंबा थौदोकसे मंगोंदा ममांगदा कयारक हन्ना थोखिरमे सुमाइना तौदना नुमिदांगी पुंग 13 मोक तारक स्वाइसिदा मखोइगी ममांगसिदा होंडा जेस कार अमा थौरगा सत्खिबदो उबदा ऑटोगी मनिंगसिदा तोंगलिबा नुपा अनिसिना ऑटो ड्राइवर सिदा हाइरिबा कार सिगी मतुंगदे इन्नौ हाइरमे खरा थौरबा मतुंगदा हाइरिबा होंडागी कार से बंगलो अमगी पार्किंगदा खामखिरमी खामलबा मतुंगदा कार सिदगी नुपा अमा नुपी अमा अदुगा अंगांग मचा अमसु थोलक्लमीको मखोय सिंग अदु कनासु नते दीक्षित मागी लोइनबी बेल्सी अमदी मचानुपी फियोना निको मखोय अहुमसे युम मनुंगदा चंगखिरमी युम मनुंगदा चंगखरगा थेंजलपना मचानुपी से तुमन नमगी दमक्ता मखोय फास्ट फ्लोर दा लेबा बेडरूम सिदा मखोय अहुमक काखलमी काखलबा मतुंगदा सोमदा बेल्सी मचानुपी सिबु तुमन नबा यामना कन्ना बिजी ओइरमी अदुगा दीक्षितसु तुमननबा होटनरमी अदुबु खंगहौदना मागी वाखलसिदा मागी कारगी गैरेज की मई से मुथलमद्रे हाइबसे निंगसिंगलापदगी मागी नुपी बेल्सीदा मिनट 5 की मनुंगदा अमु लाके हाइरमलगा गैरेज तमना लाक्लमे सोमदा बेल्सी मचानुपी से तुमनखरगा मागी नुपाना मिनट 5 खक हाइरमगा मिनट 35 हेल फावा कार बेडरूम दा लाक्तबसिदा कैदोखरजानो हाइने खलमे बेल्सीना मागी नुपा दीक्षित से बेडरूम दगी यामना कन्ना कौरमी अदुबु दीक्षित की साइड दगी कईगुंबा रेस्पॉन्स अमता लाक्लमदे मसिदगी कैदोखरजानो हाइना बेल्सीना येंगनबगी दमक्ता माकी स्टेयर अदो कुमथरक्लमे मदु हेक कुमथरक्पा हौरक्पदा महाकना उरिबा सिंदो उबदा मा यामना पाखतलमे मखोयगी स्टेयर सिगी हेक मथंगसिदा दीक्षित की मंगक समसिदा नुपा अनि खकना थांग थमसे मांगना उरमी मई मम्मन मरम ओइरगा लाइट्स ऑफ तोबना मरम ओइरगा नुपा अनि से कनानो हाइबसिदी मसक उरमदे मधु उबदा दीक्षित यामना कियो फॉरमी अदु ngaihak lairaga nupa ani sina magi mapuroi dixit se mangak samsida thang se nammaga makogi bedroom tamna pukhalaklami madu ubada belsi nupa ani ase yum sida huran balak ini habase khalami aduga amuk hena makogi bedroom tamna sangak pasida amuk hena akiba fawrame madogi mahakna khanmasi matam sida makoina huran besing sina piu haba pot kudimak pikhraga yum sida lairaba makoi ahum magi mapuroi ba amudi machanu pi makoi ahum se asok apan nanghanbiram da ba habase
masini maki wakhal siko thin thaba tawdana huran banupa anisina hairakpa wa khudimak welsina tawrami aduga mangonda yauriba sana lupa likol mayam se huran basing aduda pirami maki wakhalda huran banupa ani se hairiba potchai singa se lauraga hankigadra haina khalami adubu ikhang khangaudana huran banupa ani sina belsi amadi maki machanupi fiona se bathroom sigi manungda yamna forcefully oina inshallaga mapandagi thong lonsalami aduga mahak bathroom sigi manungda thong ase hangnabagi damakta yamna kanna laurami thong adu thilami adubu huran banupa ani sina magi adugumba lauba khongba do tabiramde aduga mahakna maki wakhalda kaigino makhoi ani sina sumaina ikoi family sida tawrisi haina khalami mapanda dixina huran banupa ani sida nakhoina lowningba potchai khudimak lawjakho aduga aibu thadokpiyo haina haibase mahakna bathroom gi manung sidagi tarami belsi gi statement gi matungina makhoina ngangna sunariba mayamase ngahek ki matungda ma karigumba ama phawba taraklamde magi nupa gi khonjel su taramde aduga huran balak liba nupa ani sigi khonjel su taramde matam sida belsi magi thamoida yamna pakhachaba adu yamna akiba ama phawrami bathroom mahakna yamna kanna hotna duna any upay ma tawraga bathroom sida yawba thunau macha se thugairami aduga magak lithuaga makhoibu mateng pangbinaba makhoibu kanbinaba yamna kanna laurami aduga matam sida mahakna khanbase mahakna lauribase kanagumba amana taraga makhoigi imung sida thuiba thodok sida mateng pangbinaba kanagumba ama lakpasini mahakki ningjaba se isona thungalami numidangi pung taraga mathoiga minute nifuga manga tarakpa swaida belsina lawbase yumthangnaba sing aduna tarami madu tabadagi makhoigi imungda chenchinaраklami ka chenchilakmatam makhoigi bedroom da changakpa matamda miyoi sing aduna yumthangnabagi miyoi sing aduna uriba fibam se yamna kiningai oiba drishya amakhakne makhoina dixit ki famung se itana pungangang se urami aduga hairiba famung se gi mathakta thawai yaudraba dixit ki hakchangna targa leibase makhoina urami somda bathroom gi manung da leiriba belsina bathroom dagi mapan tholaklaga aki nupagi thawai yaudraba hakchangna famung da targa leibase ubadama thamoi pungkai kairami aduga thajaba engangomlamde mikup kharagi mamangda magi nupasiga punna mapamda dinner tominaraga wari watai kaya ama saraga karda lakminakhibani pairiba thaudoksinga se mikup kharagi tungda puna mangondagi setuna bobigre belsi hauzik yamna thamoi kairami aduga thingmangamdana yamna kanna kaplami mahakna kappase mahakki thamoi kaibase henmandana mahak yamna toina amuk wan tharami aduga amuk gyan so laklami masigi matawsida yumlon nabagi miyoi sing aduna belsi ase yamna kanna fathanaba fajinaba hotnarami adubu mahak amuk hek gyan lai aduga amuk hek mathanda gyan manglami police na investigation gi damakta dixit ki yumda laklami aduga makhoina mafam sida install toriba CCTV camera se yengbada mioi ani yum sida changlai habase makhoina asengmani khanglami aduga mioi ani ase huran balakpuni habase makhoina khanglami makhoina imungda changakpa matamda yamna ot oiba potna makhoina urami madudi khoigi morok angangba powder se yum sigi kitchen gi floor sida mayam ama taraga leirami hairiba morok powder se masi dixit ki bedroom desu taraga leirami adubu dixit na siraga taraga leiriba phamung sida amadi dixit ki masada hairiba morok ki powder se ama phaudi taba uramde masidagi police na yamna ka hena hairiba morok powder sigi matangda khanjalude aduga hairiba murder siga morok powder siga karigumba ama phawba mari leinaramoi haina khalame sumaina police na investigation che hairiba case sigi matangda sum chatharapada makhoida wahang kaya ama tholaklami ka ahanbada matau karamna huran basing asina
Dixit ki yum sida Dixit amadi Belsi khak lai haibase makoina matau karamna khanglibano haibasini huran ba nupa aniduna Dixit amadi Belsi si makoi mathangakta laibani khangba taragadi yamna laina ayuk sida Dixit amadi Belsi na yum sida laitriba kanda laaga makoina lowlingiba pochai singado lowba yarami karigidamakta makoina Dixit amadi Belsi se ngairaga lairamlibalo aduga huranba sing aduna tesengna huranba lakpa taragadi amuk karigidamakta makoina Belsi gi masada yawba sanalupa khak lawraga imung sida laiba atopa mamani mamal yamna yamba pochai kaya ama lawdabida chatkhribano haibasisu police ki wakhalda ka makhoi gi masa mathanta hangjarame madugi amuk makhata na huran basing asina amuk Belsi dagi sanalupa lawkhiba matamda Belsi gi mangta siba sanagi lik amadi magi khutsada siba sanagi khudop amasu lawdabida chatkhrame masigi matangdasu masina kari maramgi oiduna haina makoina amuk khalamika aduga huran basingna pamagadi ka Dixit amadi Belsi se makoi animak adum mafam sida halam bayai natragana makoi animak bathroom gi manungda thong lonsil laga thamlaba matungda makoi na loning liba pochai sing or mamal yamba oigera yamdaba oigera imung sida laiba pochai khudimam makoi na loina lut toba yabagi chance ama fanglami aduga madugi mathakta amu yamna maru oirisi police ki mafamda makoi na yamna maru aina hangliba wahangsi kaina haba taragadi huran basing asina sukna tangi Dixit khak hatlaga Fiona amadi magi mama Belsi buna kaigumba amata tawramdana thamnam lisina karigino haina makoina masana masada hangjarame Dixit ki imungi fibam se mayamna uba taragadi hairiba imung sida huran ba ani laklamlaga pochai khara huran khre amadi mioi ama murder tawraga thamnami habase kanamatana thajaroi ko imung sida lairiba pochai ayamba mapop tektana mafam kaidana adum lairami hairiba murder se Dixit ki mihat se yamna fazana mamangdagi pre plan tawraga pangthokpa adugumba thabuk ama khaknika aduga ngasai wari sigi mamangda yawkhiba Dixit na magi nupi Belsi amadi masanopi Fiona se manembo khoidagi lawraga makoi tumnanaba bedroom da sem saraga lairikan tanja sida Dixit na ngasai magi gari parking gi mai se muthat amdre muthat luge haiduna bedroom dagi kumkhiba se masimana kawbo oigadra natraga mangonda kari wakhal phorpadagi no habadumadi khangmangamdre hairiba particular parking sigi mai se muthat nanaba Dixit ki bedroom sida switch ama adum yawi Dixit na hairiba switch sida muthatpagi mahutta mana makhada kumkhriba se magi laibakta asumna thou haina tamlambagi oibisu yai ka police na masigi matang simadi khangbangam lamde aduga police na Belsi da hairiba murder sigi matang sida wahang bahong khara tawrami aduga makoigi yum sida huran ba nupa ani se karamba matamda yum sida laklami aduga karamba matamda yum sidagi amuk hankhige haina hangu matamda Belsi na pirakliba paukum siga police na CCTV footage dagi fangliba timing siga ani sigi marakta yamna matam se khetnaba urami maram asidagi police na hairiba thodok sida haibadi Dixit hatpagi thodok sida maki nupi Belsi se involve tawrabra haina chingnaba phawrame adubu Dixit siraba matungda Belsi gi hojik oiriba figam maki maithongda tariba awaba aduga mahakna utliba nungaitaba mayam se uraga police na magi nupa Dixit sibagi thawok thoram sida magi nupi Belsi se involve tawramgadra haina khalliba se masi achumba oigadra oiroidra haina police na amuk khalami adubu awuba khudingmak se achumba nate ekoina mitna uriba pochigi marum sida kogi namthak kaya ama yawi habase masisu ekoina khanthaba mathau tai ka adu police na hairiba murder sigi main suspect se masada haidok tragasu Belsi oirami aduna
हाइरिबा बेल्सी सिगी मथक्ता मासे इन्वॉल्व तौई तौदे हाबसिगी मतंगदा एविडेंस अमदी अतोप अतोपा मटेरियल कया अमा पुलिसना थीबा हौरमेका अदुगा पुलिसना इन्वेस्टिगेशन तौबगी प्रोसेस अमा ओइना मखोइना मनाक नकपदा लैबा कैमरा मयाम से चेक तौबदा थौदोक असे थोक्ट्रिकान ममांगदा बेल्सीगी युमगी अकोइबसिदा ऑटो अमदा मियोय अनि तोंगागा युमसिगी अकोइबदा यामना तोइना हंदोक हंजिन थौरगा लैबसे पुलिसना उरामी मदुगी मतुंगदा अमुक पुलिसना सीसीटीवी दगी मसाइगी डिक्सिट की मागे होंडा जेस कार से लाक मतमदा मसी गाड़ी सिगी मतुंगदा मसाइ ममांगदा कोइथौ थौरगा लैरंबा ऑटो से मनिंग मतुंगदा इनरगा लाकपसिसु मखोइना कैमरा सिदगी उबो फंगलमेबका मदुगी पुलिसना हाइरिबा ऑटो थौरिबा ऑटो सिगी ड्राइवर से वाहुंग पहुंग तौनबा पुलिस ता कौरमी मखोइना पुलिस ता कबु मतमदा ऑटो ड्राइवर सिना नुमितुदा थोखिबा थौदोकसिंग अदो वरी लोइना लिरमी अदुगा मागी मनिंगदा पैसेंजर ओइना तोंगलिबा लुपा अनिसा माना मक्सक खंगी हाइना पुलिस ता हाइरमी अदुगा पुलिस ना मखाता ना थिजलबा मतुंगदा ngसागी ऑटो सिदा तोंगलिबा नुपा अनिसे अमना सुकेतु कवि अदुगा अमना दुरेंद्र चौहान कवि का सुके दुरेंद्र चौहान हाइबा नुपा से सुकेतुगी गाड़ी ड्राइवर ने सुकेतु एलाइस सनी मोदी बेल्सीगी ममा से सिगी मयाम्बा अमगी मचानुपानी हाइबदी बेल्सी अमदी सुकेतु से मखोय अनि कजिन्स ने का मखोय अनि से हाना नुसीनरमी का मबानी की नुसीनबसे ओइथो ओइदबन मरम ओइरगा को मसी ओइबियादबा मरी अम ओइबन मरम ओइरगा बेल्सीगी इमुंगना मखोय अनि की नुसीनबसे हेक खंगलकपदा बेल्सीबु लोहोंगनबा यामना थुना लोहोंखिनबा मखोय वा खनरमी मसीगी मतुंगदनी बेल्सीबु दीक्षिता 2013 की जनवरी दा लोहोंगलखिबसिको बेल्सी लोहोंगलबा मतुंगदा सुकेतु एलाइस सनी मोदी सिदगी लाथोरकले मखोय अनि पाउ केमदो फाउनद्रे बेल्सी मागी पुनसिदा मसा फंगदना यामना नुंगाइबा पुनसि अमदा लेरमी सुमाइना तौदना सुकेतु हारिबा नुपासिसु नुपी अमा थीरगा माकसु मूव ऑन तौखरेको अदुगा माकसु मागी लाइफ ता बिजी ओइखरे सुमाइना मतम खरा लेरबगी तुंगदा इखंग खंग हौदना नोंगमा सुकेतु अमदी बेल्सी से सोशल मीडिया की प्लेटफॉर्म अमदा अमुक थेंगनरेको मबानी थेंगनबदगी तमना तमना वरी वाताई सुम सानबा हौरकपदगी हौजिक्ति यामना कुइना मबानी से पाउ फाउनदना वरी वाताई तौदना तौबसे हौरकलमे मखोय अनिना वरी से तोइना सुम सानरकपदगी मखोय अनि अमना अमगी नुंसीबगी फीलिंग्स लैरे हाबसा मखोय अनिमंगना खंगलमी अदुगा मखोय अनि से अमतो ओइना पुन्ना कपल लाइफ ओइना लैनिंगबगी फीलिंग्स मखोय अनिदा हौजिकसु लैरे हाबसा मखोय अनिना मसिमसु खंगलमे बेल्सी अमदी सुकेतुना मखोयना सिल्लिबा प्लान से बेल्सी की पुनसिदा दीक्षित से लेबना मरम ओइरगा ओइथोक हाबसे मखोयना खंगलमी मरम असिना मखोय अनिगी प्लान से सक्सेस ओइनगे हाबे तारगदी दीक्षित हाइरिबा नुपा से मसी मांगहनखिबा से यामना मरु ओइरमी मरम असिना दीक्षित हातनबा प्लान से मखोयना मसिदगी तोबा हौरमी प्लान से की मतुंगिना सुकेतु अमदी दुरेंद्रना बेल्सी अमदी दीक्षित से लाकपा ngairami मखोय हेक लाकपगा मखोयगी प्लान सी माबु अटैक तौरगा हाइबा मर्डर से कुपसनबगी दमकता युमसिदा मखोय अनि से हुरानबा लाकपा मालहनबा हाइबा प्लान सिनिको मसी तौद्रिकांत मयाम अइगी ओइबा मोतको बेल्सी सिना मागी नुपा दीक्षित का लेमिनबा पामद्रगदी इसम समना अदुम मागी नुपा सिदा डिवोर्स पिबियु माय ममापादा हाइरगा अदुम याम फजना डिवोर्स लौरगा माना तौनिंगिबा थोक मयाम से तौबा याबनिको हाइरिबा क्राइम से एवॉइड तौबा याबा क्राइम अमनेबको अदुगा मयाम दा इने लीजरिबा वरी मयाम से अदुम अयामबा एवॉइड तौबा क्राइम गाक्तनी अदुबु खंगद्रे मियोइबगी वाखल सी सुमाइना मी से हालबा मतुंगदा मखोइ से कनामतना खंगकपा ngamloi कायना खल्लगा मयाम से तौरिरा हाइबसिमदि खंगबा ngamद्रेको वरीदा मुक माय ऑनसनसिका सुमाइन तौदना मखोइ अनिना दीक्षित से हातलेको सोमना पुलिस नसु एविडेंस कयामा कलेक्ट तौरमी हाइरेबे एविडेंसिंग अदुगी मरक्तगी मसागी दीक्षित की मागी होंडा जेस कार से मागी बंगलो सिदगी किलोमीटर अमरोम चलगा लेबा मफम अमदा
fanglami hairiba car sigi manungda morok powder se masi fanglami hairiba morok powder se ngasai gi dixit ki bedroom da amadi kitchen floor se da adum ngasai police na taraga leiba mamang da ukibani ka suketu dagi belsi dagi laukiba sanalupa mayam se mangon dagi fakat lami aduga Dhirendra Chauhan dagi na dixit ki phone se fanglami sumaina tawdana auto driver sina yamna maru eba witness ama oiraga punna witness chamaga nipan police ki maikai da lairami aduga makoina evidence kaya amasu fanglami hairiba witness amadi evidence mayam sina maram oiraga mihat dixit mihat ki justice se soidana police na piba ngamlagani haina khalami adubu makoina khalluriba wakhal sigi tayona ba yamna chauna tayona ba amo oirami ko 30 June 2016 sida Belsi Suketu amadi Dhirendra Chauhan Dixit mihat ka mari lainana police na faro matungda court ta puthoe court ta charge sheet ka tawraba matungda hearing sum chatharlami ko hearing to matamda witness oiriba auto driver gi mamang da police da fi ki statement se pura change torami mark se court ta witness ki damakta kauraga Dhirendra amadi Suketu se identify tawnawa haiba matamda magi statement se kamaina hagi haiba matamda numit sida magi maningda tongliba nupa ani se mahakna masak kaisu khangba ngamde aduga hariba nupa ani se Suketu amadi Dhirendra Chauhan ni habisisu mahakna haiba ngamde hairami magi statement se pura change tawkhre aduga yamna maruoiba witness amasu oiriba Dixit ki nupi Belsi se masin masu magi mangkiba sanalupa se masi masai Suketu haiba nupa se dagi fangla matungda kota madu magira or magi natabra haina kota hangumatamda haiba sanalupa se magi natte haina khumname sumain tawdana witness ayamba magi statement se loya change tawkre maramasina proper evidence leitabana maram oiraga chahi ahumgi matungda Dixit mihat chenariba Belsi Suketu amadi Dhirendra Chauhan local court amana December 2019 da mara leitre haina humase hairiba case da hairingi mara leitre haina lauthoklamika makoi mara leitre haina lauthoklibasi lack of evidence what pana maram oiragani ka masi tabada yamna nungaitaba adugumba judgment amakhangni hairiba judgment se aina criticize tobagi wana teka police na investigate tawraba matungda witness singbu makoina protection piba ngamdaba makoigi statement change tawrli se masi maningda kayuma khara lairamgani aduga Dixit ti ngasigi tabung pan se thadoktunen selkhre maki justice ka court ki makai dagi piba ngamdre laibak thiridi maki ahal oiraba mama mapa se maki nungsiraba macha makoibu yamna nungsina kadaida kari soikhigdage haina yengchinbirba machanupadi ngasigi tabung pan se thadoktunen selkhre mangjeriba se imung si khaktani ka sumaina tawduna mayam ngasigi crime gi wari si matang sida loisinjarage mayamna ai channel si support toba kawiganu makhatana nungai ba wari kaya ama pudra laksage thank you everyone from Chesham NS World thank you